ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯁꯤꯕ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯡ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯑꯜꯂꯥꯍꯀꯤ ꯅꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯕꯌꯥꯟ ꯈꯛꯇꯪ ꯇꯧꯖꯔꯛꯀꯦ ꯏꯟꯁꯥꯑꯜꯂꯥꯍ. ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯂꯒ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯟꯁꯥꯑꯜꯂꯥꯍ. ꯅꯣꯡꯃ ꯁꯍꯥꯕꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯨꯄꯤ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯜꯂꯥꯍꯀꯤ ꯅꯕꯤꯕꯨ ꯗꯥꯋꯠ ꯀꯧꯕ ꯌꯥꯕ ꯄꯣꯠꯂꯝ ꯀꯔꯤꯕꯨ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ. ꯃꯇꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯍꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯥꯃꯦꯡ ꯃꯆꯥ ꯑꯃꯈꯛꯇꯪ ꯂꯩ, ꯍꯥꯃꯦꯡ ꯃꯆꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗු ꯁꯍꯥꯕꯥꯒ ꯁꯍꯥꯕꯤꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯏꯅꯔꯝꯃꯤ, ꯍꯥꯃꯦꯡ ꯑꯁꯤ ꯄꯤꯛꯃꯜꯂꯤ, ꯈꯖꯤꯛꯇꯪ ꯆꯥꯎꯍꯟꯈꯤꯁꯤ. ꯃꯁꯤꯒꯤ ꯍꯥꯃꯦꯡ ꯃꯆꯥ ꯑꯁꯤꯅ ꯈꯖꯤꯛꯇꯪ ꯆꯥꯎꯔꯛꯑꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯗꯥꯋꯠ ꯀꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯔꯝꯃꯤ. ꯍꯣꯏꯅ ꯍꯥꯏꯅꯔꯤ. ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍි ꯋꯁꯜꯂꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯥꯋꯠ ꯀꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯀꯧꯕ ꯆꯠꯂꯁꯤ, ꯍꯥꯏꯕ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯝꯃꯤ, ꯅꯪ ꯇꯌꯥꯔ ꯇꯧꯔꯝꯃꯣ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯩ ꯃꯨꯍꯝꯃꯗꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯩ ꯃꯨꯍꯝꯃꯗ ꯑꯗꯨꯒꯨꯝꯂꯕ ꯗꯥꯋꯠ ꯑꯗꯣ ꯍꯥꯏꯔꯝꯃꯒꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯗꯥꯋꯠ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯆꯠꯂꯦ. ꯑꯗꯨꯒ ꯁꯍꯥꯕꯥ ꯑꯗꯨꯅ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ. ꯑꯗꯨꯒ ꯑꯜꯂꯥꯍꯀꯤ ꯅꯕꯤꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯀꯔꯤꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯅ ꯈꯟꯕ ꯀꯤꯔꯒ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯩꯔꯝꯃꯤ. ꯖꯩꯁꯦ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ MLA, ꯃꯤꯅꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯃꯣꯂꯥꯅ ꯕꯨꯖꯨꯛ ꯑꯃꯒꯤ ꯎꯜꯃꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯋꯥꯐꯝꯁꯦ ꯍꯦꯛꯇ ꯍꯥꯏꯕꯗ ꯀꯤꯕ ꯑꯃꯁꯨꯡ ꯇꯨꯖꯨꯡꯕ ꯑꯃ ꯄꯣꯛꯄꯗꯣ, ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯂꯦꯞꯄꯤꯕ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯇꯥꯖꯗꯥꯔ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇꯅꯤ ꯃꯍꯥꯛꯅ ꯂꯦꯞꯄꯤꯕ ꯑꯗꯣ. ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯅ ꯀꯔꯝꯅ ꯑꯜꯂꯥꯍꯀꯤ ꯅꯕꯤꯗ ꯍꯥꯏꯕꯗ ꯀꯤꯔꯦ, ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯌꯥꯔꯛꯀꯗ꯭ꯔꯣꯕ, ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯌꯥꯔꯛꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯔꯒ ꯃꯔꯨꯞꯀꯤ ꯃꯇꯝ ꯑꯗꯨꯐꯥꯎ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯂꯦꯀꯤꯟ ꯑꯜꯂꯥꯍꯀꯤ ꯅꯕꯤꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ. ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯍꯪꯂꯝꯃꯤ ꯃꯉꯣꯟꯗ, ꯍꯦ ꯁꯍꯥꯕꯥ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ. ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ, ꯈꯪꯉꯦ, ꯆꯠꯂꯣ, ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ, ꯍꯌꯦꯡꯒꯤ ꯅꯨꯡꯊꯤꯟꯒꯤ ꯗꯣꯄꯍꯔꯗ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯗꯥꯋꯠ ꯂꯥꯛꯑꯗꯕꯅꯤ. ꯑꯕꯨꯕꯀꯔ ꯂꯥꯛꯀꯅꯤ, ꯎꯁꯃꯥꯟ ꯂꯥꯛꯀꯅꯤ, ꯎꯃꯔ ꯂꯥꯛꯀꯅꯤ, ꯁꯍꯥꯕꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯗꯁꯇꯔꯈꯥꯟꯗ ꯂꯥꯛꯑꯒ ꯗꯥꯋꯠ ꯍꯌꯦꯡ ꯂꯥꯛꯑꯗꯕꯅꯤ, ꯍꯌꯦꯡ ꯆꯥꯔꯗꯕꯅꯤ ꯍꯥꯏꯕ ꯗꯥꯋꯠ ꯑꯗꯨ ꯀꯕꯨꯜ ꯇꯧꯕ ꯑꯗꯨ ꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯉꯝꯈꯩ ꯂꯩꯇꯕ ꯃꯈꯣꯏ ꯍꯔꯥꯎꯔꯝꯃꯦ. ꯁꯍꯥꯕꯥ ꯑꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯉꯝꯈꯩ ꯂꯩꯇꯗꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯆꯦꯜꯂꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ, ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ, ꯇꯥꯖꯗꯥꯔꯦ ꯅꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯋꯠ ꯀꯕꯨꯜ ꯇꯧꯔꯦ. ꯃꯍꯥꯛꯀꯤ ꯃꯆꯤꯟꯃꯛꯅ ꯑꯩꯈꯣꯏꯗ ꯖꯕꯥꯟ ꯄꯤꯔꯛꯂꯕꯅꯤ. ꯍꯌꯦꯡꯒꯤ ꯃꯇꯝ ꯗꯣꯄꯍꯔꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯗꯥꯋꯠ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯆꯥꯒꯅꯤ ꯍꯥꯏꯅ ꯗꯥꯋꯠ ꯑꯗꯨ ꯀꯕꯨꯜ ꯇꯧꯍꯧꯔꯦ, ꯃꯈꯣꯏꯅ ꯖꯕꯥꯟ ꯄꯤꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏ. ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎꯔꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯔꯥꯎꯃꯤ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯟꯕ ꯍꯕꯤꯕ ꯃꯨꯍꯝꯃꯗ ꯑꯗꯨ ꯂꯦꯡꯂꯛꯀꯗꯧꯔꯦꯀꯣ, ꯂꯥꯛꯀꯗꯧꯔꯦꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ. ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯔꯝꯗꯦ. ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯤꯛꯂꯕ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯕꯨ, ꯍꯥꯃꯦꯡ ꯑꯃꯗꯨꯕꯨ ꯂꯦꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯄꯥ ꯑꯗꯨꯅ ꯄꯨꯊꯣꯛꯂꯝꯃꯤ. ꯄꯨꯊꯣꯛꯑꯒ ꯕꯤꯁꯃꯤꯜꯂꯥꯍꯤ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯁꯣꯜꯂꯒ ꯍꯥꯃꯦꯡ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ. ꯂꯦꯟꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯍꯥꯕꯥ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯅꯤ, ꯄꯤꯛꯂꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ. ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅꯗꯤ ꯍꯥꯟꯅ ꯍꯥꯃꯦꯡ ꯑꯗꯨꯝꯅ ꯂꯦꯜꯂꯤ ꯑꯃꯁꯨꯡ ꯍꯥꯃꯦꯡꯕꯨ ꯑꯁꯨꯃꯥꯏꯅ ꯕꯤꯁꯃꯤꯜꯂꯥ ꯁꯣꯜꯂꯒ ꯂꯦꯜꯂꯤ. ꯂꯦꯜꯂꯤꯕ ꯑꯁꯤ ꯆꯥꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯑꯗꯨ ꯅꯣꯂꯦꯖ ꯂꯩꯇꯕ ꯒꯥꯎꯒꯤ ꯃꯤ ꯑꯣꯏꯕꯅꯤꯅ ꯈꯪꯗꯕ, ꯃꯇꯝ ꯑꯗꯨꯒꯤ ꯑꯅꯧꯅ ꯏꯁꯂꯥꯝ ꯄꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ, ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥ ꯑꯗꯨꯅ ꯂꯦꯜꯂꯦ. ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯗꯥꯋꯠꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯁꯣꯝꯗ ꯇꯌꯥꯔ ꯇꯧꯔ ꯂꯩꯔꯦ. ꯁꯣꯝꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯃꯄꯥꯅ ꯍꯥꯃꯦꯡ ꯂꯦꯟꯕ ꯃꯇꯝꯗ ꯕꯤꯁꯃꯤꯜꯂꯥꯍꯤ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯅ ꯁꯨꯔꯤ ꯑꯃ ꯄꯥꯏꯔꯒ ꯂꯦꯟꯈꯤꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯁꯥꯟꯅꯔꯦ. ꯑꯗꯨꯒ ꯇꯝꯂꯝꯃꯤ, ꯍꯦ ꯏꯅꯥꯎꯅꯨꯄꯥ, ꯅꯪ ꯍꯤꯞꯄꯣ, ꯕꯕꯥꯅꯅꯦ ꯉꯁꯥꯏ ꯍꯥꯃꯦꯡ ꯂꯦꯟꯕ ꯃꯇꯝꯗ ꯊꯥꯡ ꯄꯥꯏꯔꯒ ꯕꯤꯁꯃꯤꯜꯂꯥꯍി ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯁꯣꯜꯂꯒ ꯂꯦꯜꯂꯤ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯦꯜꯂꯛꯀꯦ ꯌꯦꯡꯒꯦꯅ ꯍꯥꯏꯔꯒ ꯃꯆꯥ ꯑꯗꯨꯅ, ꯑꯍꯜ ꯑꯗꯨꯅ ꯑꯉꯥꯡ ꯄꯤꯛꯂꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯕꯤꯁꯃꯤꯜꯂꯥꯍꯤ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯔꯒ ꯃꯉꯛ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ. ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯁꯕꯔꯒꯤ ꯏꯝꯇꯤꯍꯥꯟ ꯂꯧꯔꯤꯕꯅꯤ. ꯁꯣꯝꯗꯅ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯗꯥꯋꯠꯀꯤ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ.
ꯁꯣꯝꯗꯅ ꯃꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯆꯥꯗꯨ ꯂꯦꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯃꯛ ꯑꯗꯨꯅ ꯎꯕ ꯃꯇꯝꯗ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯁꯨ ꯇꯥꯟꯅꯕ ꯃꯇꯝꯗ ꯁꯥꯎꯔꯒ ꯀꯤꯗꯅ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯐꯨꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯔꯒ ꯆꯦꯟꯕ ꯃꯇꯝꯗ ꯋꯥꯡꯈ꯭ꯔꯕ ꯆꯤꯡ ꯑꯗꯨꯒꯨꯝꯂꯕ ꯑꯉꯝꯕ ꯑꯃꯗꯒꯤ ꯃꯆꯥ ꯑꯗꯨꯁꯨ ꯇꯥꯔꯛꯂꯒ ꯃꯍꯥꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯗꯨꯒꯨꯝꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯃꯛ ꯑꯗꯨ ꯂꯩꯈꯤꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯗꯥꯎꯗ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯎꯁꯃꯥꯟ ꯒꯅꯤ, ꯑꯕꯨ ꯕꯀꯔ, ꯍꯖꯔꯠ ꯑꯂꯤ, ꯍꯖꯔꯠ ꯖꯌꯤꯗ, ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯥꯍꯥꯕꯥ ꯃꯌꯥꯝ ꯑꯃ ꯗꯥꯋꯠꯇ ꯑꯜꯂꯥꯍꯀꯤ ꯅꯕꯤꯒ ꯂꯥꯛꯃꯤꯟꯅꯒꯗꯧꯕ꯫ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯅ ꯇꯧꯒꯗꯧꯕ? ꯀꯔꯤꯅꯣ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯅ ꯇꯧꯒꯗꯧꯕ? ꯀꯔꯤꯒꯨꯝꯕ ꯏꯆꯥꯒꯤ ꯄꯣꯠꯂꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯑꯦꯅ ꯈꯜꯂꯣ꯫ ꯁꯣꯝꯗ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯗꯥꯋꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯔ ꯇꯧꯒꯅꯤ? ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ, ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯈꯟꯅꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯦ, ꯅꯨꯄꯤ ꯏꯆꯥ ꯑꯅꯤ ꯑꯁꯦ ꯏꯔꯨꯖꯊꯣꯛꯑꯁꯤ, ꯏꯔꯨꯗ ꯃꯥꯏꯊꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕꯁꯤꯗ ꯀꯐꯟ ꯕꯦꯖꯜꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯌꯥꯔ ꯄꯨꯔ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯪꯍꯜꯂꯔꯣꯏꯁꯤ꯫ ꯃꯈꯣꯏꯒꯤ ꯇꯧꯒꯗꯕ ꯗꯥꯋꯠ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯄꯥꯡꯊꯣꯛꯀꯗꯕ ꯅꯤꯌꯣꯝꯁꯤꯡꯗꯣ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅꯅꯦ ꯑꯗꯨꯒꯨꯝꯂꯕ ꯏꯆꯥ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯑꯁꯤ, ꯖꯅꯥꯖꯥ ꯀꯕꯔꯗ ꯐꯨꯝꯕ ꯂꯣꯏꯅ ꯇꯧꯔꯁꯤ ꯁꯤꯅꯤ꯫ ꯚꯥꯏ ꯀꯌꯥꯝ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏ ꯃꯆꯥ ꯑꯅꯤꯃꯛꯇꯨ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯥꯟꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯐꯔꯦ ꯍꯥꯏꯔꯒ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯈꯪꯍꯜꯂꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯩꯈꯤꯗꯕ, ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯍꯥꯂꯥꯠ ꯑꯃ ꯐꯥꯎꯕ ꯅꯕꯤꯗ ꯈꯪꯍꯜꯂꯣꯏꯁꯤ꯫ ꯅꯕꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯗꯥꯋꯠ ꯂꯥꯛꯄꯅꯤ, ꯉꯁꯤ ꯏꯇꯥꯡ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯜꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯂꯥꯛꯂꯝꯃꯤ ꯁꯥꯍꯥꯕꯥ ꯃꯌꯥꯝꯁꯤꯡꯒ ꯂꯣꯏꯅꯔꯒ꯫ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯗꯨ ꯃꯆꯥ ꯑꯗꯨ ꯍꯜꯂꯒ ꯌꯦꯡꯕ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯃꯛꯀꯤ ꯃꯃꯥꯡꯗ ꯇꯥꯔꯒ ꯂꯩꯕ ꯃꯇꯝꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯀꯂꯦꯖꯥ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯥꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯕꯤꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯕꯤꯒꯤ ꯗꯥꯋꯠꯇ ꯑꯩꯈꯣꯏꯅ ꯑꯌꯦꯠ ꯄꯤꯔꯣꯏꯁꯤ ꯍꯥꯏꯅ ꯈꯜꯂꯒ ꯊꯃꯣꯏꯗ ꯐꯨꯝꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯣ ꯊꯃꯣꯏꯗ ꯐꯨꯝꯖꯤꯜꯂꯒ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯂꯥꯛꯄꯗꯨ ꯋꯦꯜꯀꯝ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯅ ꯉꯥꯏꯔꯒ ꯂꯩꯔꯦ꯫ अल्लाह के नबी सल्लल्लाहु अलैहि वसल्लम लाने लाबगे मतुंग साहबा कया कया ग लोइनरग अल्लाह के नबी गलाए अदुगा हजरत अदुगुलबा साहबा अदुगे मयुम मदुगे कान मथक अदुगा जानिगाई की दमक्तने हायन तैयार तौबुल वरक मतम मदु अल्लाह के नबी न हंगलम्मी करे हायन महाकुदा ए साहबा नहा के अंगांग अनि कराय लेक्रबनो इमुंग मसिद उद्रे बचायन हंगलम्मी मतम मदुदा अल्लाह के नबी की वहंग अदुदा करी हायन पावुम पीगने करिगुम्बा अखोइगी इचा अदुना लैखिद्रे हाइब तारे नबीना परेशानी ओइरदब करिगुम्बा अखोइगी इचा अदुना शीद्रे लैत्रि हिंगी हाइरे चिंतीब दारदब हाइना खल्लगा करिसु पावुम बिरमदे मकोय अदुना उपाय लेतबनेना मकोय अदुक्कि मतिक यामना अंगांग अनिदु लांगी ममा अमदि मपा अदुना पावुम बिरकलेमि अल्लाह के नबी मकोय अनिसे यामना लांगी अदुना ngasiде मकोय लांगदबिदा पूरा पोथाखरे हाइना ममा मपा अदुना खुमलम्मी थमोयगी कलेजा कयाम चेखाइरमगनि नबी अदुना हंगलक मतमदा सीरे हाइबसु ngamdagum to Allah के नबी की डिस्टर्ब ओइगद्रा हाइना मतम मददा मकोय नहंदगी यामना लांगे तुम लांगे ngasiде नुंगाइने तुमग्रे मकोय ममा मपा अदुना खुमलम्मी अल्लाह के नबी ने हाइरे करेना ये साहबा जब तक कि नंगी नचा याउदे होवा अल्लाह की कसम जारे बनी अदुमलबा मपू अदु कब्जादा मोहम्मद की थवाई लेरी बनी महा की कसम जारे बने जब तक कि नंगी नचा अनि अदु याउद्रि फोवा मोहम्मद अइने लुकमा अम्पोब जे अइगी याद हापोय चारोय सिन्याइस अल्लाह के नबी ने वसअगा अल्लाह के नबी ने हायो मतमददि ममा अमदि मपा अनि मक्की थमोय अदु लैबा ngамद्रे अदुगा अल्लाह के नबी दहरम अल्लाह के नबी अइगी इचा अनि अदु अल्लाह के नबी नाहक लाक्त्रिंगा की मतमद अंगांग अनि मक्त सुमेन सुमेन हालात होय मेना मरम होयर अनि मक्त लैखिरमद्रे हन अल्लाह के नबी दलीरे बड़ी अल्लाह के नबी दलीरे अल्लाह के नबी नाहक लाकु मतमदा इको इचा अनि लैतबगी पावजी तम मतमदा
Allah ke Nabi nahak na parishani oigadawa adugi ngachi yamna tangna phangba tanjani Muhammad nang nai gi yumda aikoi gi yumda dawat oina lakpa haibase aikoi gi damak te leibak yamna phawani masida aikoi na aikoi gi chaani leitaba sina maram oiga Nabi nahak ki dawat ta dakhal pi gadawa awaba amsu ayet poigadawa du madu pamdaba gi damak ta aikoi gi chaani ado shikraba gi matungda magi mato mangam pura pamtu edu ga yum gi makha thangba makoi ani kafan pi thamma उपगा कफन भी चेलगा नुआइना मफम मच लेग्रबनी मोहम्मद की मत गुमलब दावत की इंतजाम नियो मसी लोइरबगी मतुंगदा अखोय सोइदर मागे मथौ मंगम पांगथो अदबनी हाय नबी दार लाख नबी ना हायरे करिना अइबो अदुंगलब नंगी नचा अदुगे मनाक पु हायना हायरे अदु सावादना अदुंगलब अंगांग अनि मचा नुपा अनि अदुगे मनाक अल्लाह के नबी सल्लल्लाहु अलैहि वसल्लम पूरे अदुगा अल्लाह के नबी अदुंगी ना अंगांग अदुगे मनाक चंगब मतुंदा कफन पी पी अदु हायदोकले अदुगा अल्लाह के नबी ना अंगांग अदुगी ममिंग लौरगा कौ मतमदि मोहम्मद ना कौरा करमना होगलक लोय मोहम्मद न कौरे अल्लाह न ओहेनगदमी मोहम्मद न खुदोम भी इशारा तौबे थानी तंगाई दान बनी मोहम्मद न लुंग मरोन तो है मतम द लुंग न मरोन तो लक्की बनी मोहम्मद की दी उपाम बिन गवा पि रखी बनी मोहम्मद नबी सल्लल्लाहु अलैहि वसल्लम की मतिक मगुंदी थागत न लोई बनाए रोय महा की अखलाक ते अल्लाह न कुरान मजिद ता अदुगी ममिंग पल्लग हायर बनी महा की सक्तम के अल्लाह न कसम जारी बनी महा की खुंगंग के अल्लाह न कसम जारी बनी महा की लैकाय के अल्लाह न कसम जारी बनी महा की मदीना के अल्लाह ने कसम जारी बनी महा की अखलाक की माँ की लमदत के अल्लाह ने कसम जार कुरान मजिद हायरी बनी अदुन नबी मोहम्मद अदुना अल्लाह द हायरगा कौ मतम द करम ना होगलक लोय अल्लाह के नबी सल्लल्लाहु अलैहि वसल्लम ग लोइनरगा महोय अतोप साबा कया कया च मखोय के मनाक त फम मग लेरमलिबनी मतम मददा अल्लाह के नबी सल्लल्लाहु अलैहि वसल्लम ना मफम ममद अददा साबा सिंगम सुंग अतोप साबा सिंग अदु लोइनरे अदुगा असीब अंगांग अदुगी मनाक त चंगजल्ले अदुगा अल्लाह के नबी सल्लल्लाहु अलैहि वसल्लम ना अंगांग अदुगी कफन पी अदु हाइदोकले अदुगा मोहम्मद सल्लल्लाहु अलैहि वसल्लम ताजदारे नबी मोहम्मद ना अंगांग अदुगी ममिंग लौरगा अहानबा अंगांग कौरमी मतम मदुर अंगांग अदुना नबी अदुना कौ मतम अल्लाह की हुकुम दा अल्लाह ने हिंगल लगलगा नबी अदुना कौ मतम द सिखिबा अंगांग द हुकल लौनमे अदुगा नबी सल्लल्लाहु अलैहि वसल्लम ना गले लगाय रमी अदुगा अनि सुबा अंगांग सो अल्लाह के नबी ने कौरमी अदुगा अल्लाह के नबी ने कौ मतम दा अनि सुबा अंगांग हुगलक लमी अदुगा अल्लाह के नबी ने गले लगायरगा कोलमी कया द मरायक फखरबा दुमलब इमुंग अदुना अल्लाह के नबी की हराउनिंगाई द मक्तनी हायना मान कुर्बानी पिथोकिबा अदुना मरम मोरगा अल्लाह न महा के मनाक तगी लौख्रबा अंगांग अनि यदुसु अमक हल्लग खुदा रब्बुल इज्जत न पी नबी कना के बरकत तगी नबी सल्लल्लाहु अलैहि वसल्लम अमसुंग दिन की दामक तम कोइना थवाई थमोई सेंबा अमसुंग कथोकपा अदुगी मरमदगी अल्लाह न महा उंदगी मुनख्रबदु अमक हल्लगा मपुन पीब ngamba मपु अल्लाह नि अमक हल्लगा अल्लाह न पी नबी मोहम्मद सल्लल्लाहु अलैहि वसल्लम गे बरकत तगी अंगांग अन हौगलक लमे अदुग लाकलगा दस्तर खान द मकोई पुन फमगा अल्लाह के नबी ग पुन चाक अदु चमिनरमी अल्लाह के नबी नायग्रबनी ए सावे नंगी नचा अनि याउजब मोहम्मद न कसम जाग्रबनी दस्तर खान द लुकमा मचारो हैना मदुन मकोय अनि याउदबद मोहम्मद ऐना करम न दस्तर खान द चाक थारगा चागनी हैरा ऐना ngasi नंगी चानी फंगल लगनी हायगा अल्लाह के नबी सल्लल्लाहु अलैहि वसल्लम अमका अंगांग अनि दु पी नबी किए बाय सिकरी की दमक्तनो से अल्लाह तबारक ताला की दमक्तनी आयना मकोयना अल्लाह के नबी हराउनिंगाई दमक्तनी आयना पुंसी लेंगा मधु की दमक्तनी आयना कुर्बान पी के बादो मधु की मरम दगिनी अल्लाह रब्बुल इज्जत मकोय इज्जत पी नबी अरे मोहतरम मजरा सिंह अखोय गे रक्त ngasi हायो कनानो कनागुम इमुंग अमगी दमक्ता मपा लेखि दमतन मपा अदुना थमंबा उपु सगाई बोरेरा अमन पोल ओइगेरा मचा खुदिंग जिंगेन आइगिनी हायना मुन्नरगा आई पाना सिदि इंगोन ओयो हायरमनी इपाना सिदि इंगोन पिरमबनी हायरा खतनरा चाइना मंगतनी ngasi नबी सल्लल्लाहु अलैहि वसल्लम न हायरमेबा नियम नीति यदुदा आई चत्तबे यादे नबी की मैचाक आई थमोइदा हापतबे यादे नबी की नुसिबे की थमोइदा हापतबे यादे नबी की मैचाक अदु थमोइदा हापगा ngasi मैकै अमदम नत्र मिकुक अमदम मफम अमदा थमगा आई कपलिबनी हायना कपकना बा यावनो ngasi yengo imung खुदिंग मक्के मैकै चंगगा यंगबियो आइना हारसे अचेंग मक्के हाइजन मनते बाहाई नंगी प्रॉब्लम नंगी परेशानी करीनो हाइना हंग मतमदा महा हायरकनी आइगी प्रॉब्लम अमसुंग आइगी परेशानी दी असिनी आई हंदक मरकची पैसा के प्रॉब्लम याम लोय अम्मदा अमुक हंगो इमौ फत्तबगी प्रॉब्लम ओइरे अम्मदा अमुक हंगोगनी इचा ओक्तबगी प्रॉब्लम ओइरे अम्मदा अमुक हंगोगनी युमगी प्रॉब्लम ओइरे अम्मदा अमुक हंगोगनी पैसा की प्रॉब्लम ओइरे अम्मदा अमुक हंगोगनी जमीन की प्रॉब्लम ओइरे अम्मदा अमुक हंगोगनी इसा के हक्सांग नुंगाइते प्रॉब्लम ओइरे मी खुदिंग मके मनाक लु मागी प्रॉब्लम दोन हायरकनी लेकिन नबी मोहम्मद सल्लल्लाहु अलैहि वसल्लम की मैचा अदन
ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯨꯕ ꯉꯝꯗꯅ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯗꯤꯟꯒꯤ ꯗꯥꯋꯠ ꯇꯧꯔꯝꯕꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯗꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯆꯥꯝꯃꯗ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯃꯐꯥꯎꯕ ꯌꯥꯎꯗꯦ ꯕꯁ ꯃꯨꯍꯝꯃꯗ ꯀꯧꯏ ꯃꯃꯤꯡ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯑꯗꯨꯒꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯅꯤꯌꯣꯝ ꯆꯠꯂꯒꯗꯤ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯨ ꯈꯪꯕ ꯈꯛꯀꯤ ꯋꯥꯅꯤ ꯂꯦꯀꯤꯟ ꯃꯥꯒꯤ ꯇꯨꯡꯏꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯀꯅꯥ ꯌꯥꯎꯕꯅꯣ ꯑꯃꯈꯛꯇꯪ ꯍꯥꯏꯌꯨ ꯚꯥꯏ ꯁꯥꯍꯕ ꯆꯥꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯀꯝꯄ꯭ꯌꯨꯇꯔ ꯅꯠꯇ꯭ꯔꯒ ꯆꯥꯎꯈ꯭ꯔꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯑꯃꯈꯛꯇꯪ ꯃꯩ ꯉꯥꯜꯂꯤꯕ ꯑꯣꯌꯥꯔ ꯑꯁꯤꯒꯤ ꯑꯣꯌꯥꯔ ꯑꯃꯈꯛꯇꯪ ꯆꯞꯊꯠꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯖꯕꯇꯛꯀꯤ ꯑꯩꯈꯣꯏꯅ ꯂꯥꯈ 10 ꯄꯤꯔꯤꯕ ꯀꯔꯣꯔ ꯄꯤꯔꯤꯕ ꯃꯤꯂꯤꯌꯟ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥꯔ ꯒꯥꯔꯤ ꯑꯗꯣ ꯃꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯍꯦꯛ ꯑꯃꯛꯇꯪ ꯂꯨꯄꯥ 10 ꯈꯛꯇꯪꯒꯤ ꯍꯥꯜꯂꯒ ꯌꯥꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯌꯥꯎꯗꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯕ 20 ꯄꯤꯕ ꯒꯥꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯣ ꯇꯥꯔ ꯂꯩ ꯖꯕꯇꯛꯀꯤ ꯅꯨꯡꯁꯤꯠ ꯂꯨꯄꯥ 10 ꯄꯤꯕꯗꯨ ꯍꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯈ 10 ꯄꯤꯕꯗꯨ ꯚꯦꯂꯨ ꯑꯣꯏꯗꯦ ꯂꯥꯈ 50 ꯄꯤꯕ ꯀꯔꯣꯔ ꯄꯤꯕꯗꯨ ꯚꯦꯂꯨ ꯑꯣꯏꯗꯦ ꯂꯨꯄꯥ 10ꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯌꯥꯎꯗꯕ ꯃꯇꯝꯗ ꯂꯨꯄꯥ 10ꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨ ꯍꯥꯟꯖꯤꯟꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯅ ꯂꯨꯄꯥ 10 ꯈꯛ ꯄꯤꯕꯁꯤꯕꯨ ꯂꯥꯈ 50 ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯊꯧꯗꯠꯄ ꯌꯥꯎꯕ꯭ꯔꯥ ꯊꯧꯗꯠꯂꯣꯏ ꯀꯔꯤꯒꯤ ꯃꯔꯝꯗꯤ ꯂꯨꯄꯥ 10ꯒꯤ ꯚꯦꯂꯨꯗꯨꯅ ꯃꯥꯒꯤ ꯀꯔꯣꯔ ꯄꯤꯕ ꯂꯥꯈ ꯄꯤꯕ ꯒꯥꯔꯤꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯍꯜꯂꯤꯕꯅꯤ ꯑꯔꯦ ꯚꯥꯏ ꯁꯥꯍꯕ ꯑꯜꯂꯥꯍꯀꯤ ꯅꯕꯤꯒꯤ ꯄꯤꯛꯄꯗꯒꯤ ꯄꯤꯛꯄ ꯁꯨꯟꯅꯠ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯨꯡꯑꯣꯏꯅꯔꯤꯕ ꯑꯜꯂꯥꯍꯀꯤ ꯅꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯗꯒꯤ ꯄꯤꯛꯄ ꯁꯨꯟꯅꯠ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯟꯗꯅ ꯈꯜꯂꯤꯕ ꯀꯌꯥ ꯑꯜꯂꯥꯍ ꯑꯜꯂꯥꯍꯒꯤ ꯃꯔꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯠꯅꯔꯝꯃꯣꯏꯗ꯭ꯔꯥ ꯑꯜꯂꯥꯍꯀꯤ ꯅꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯑꯗꯨꯗ ꯍꯦꯛ ꯆꯠꯇ꯭ꯔꯤ ꯐꯥꯎꯕ ꯀꯕꯤꯗ ꯑꯜꯂꯥꯍ ꯐꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯪꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯈꯨꯠ ꯀꯨꯔꯥꯟ ꯃꯖꯤꯗꯇ ꯑꯜꯂꯥꯍꯅ ꯍꯥꯏꯕꯅꯤ ꯀꯨꯜ ꯏꯟ ꯀꯨꯟꯇꯨꯝ ꯇꯨꯍꯤಬ್ಬꯨꯅ ꯑꯜꯂꯥꯍ ꯍꯦ ꯅꯕꯤ ꯅꯪ ꯍꯥꯏꯌꯨ ꯃꯈꯣꯏꯅ ꯑꯜꯂꯥꯍ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯐꯠꯇꯕꯤꯎꯅꯤ ꯃꯨꯍꯝꯃꯗ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ ꯍꯥꯏꯅ ꯅꯕꯤ ꯅꯪ ꯍꯥꯏꯕꯅꯤ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟ ꯃꯖꯤꯗꯇ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯄꯟꯊꯨꯡ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯕꯤꯒꯤ ꯇꯨꯡ ꯏꯟꯕ ꯃꯇꯝꯗ ꯈꯛꯇ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯄꯟꯊꯨꯡ ꯐꯪꯒꯅꯤ ꯅꯕꯤꯒꯤ ꯇꯨꯡ ꯏꯟꯗꯒꯗꯤ ꯑꯩꯈꯣꯏ ꯀꯕꯤꯗ ꯑꯁꯦꯡꯕ ꯄꯟꯊꯨꯡ ꯐꯪꯕ ꯉꯝꯃꯣꯏ ꯅꯪ ꯆꯠꯀꯅꯤ ꯂꯝꯕꯤꯗꯤ ꯂꯦꯀꯤꯟ ꯄꯟꯊꯨꯡ ꯐꯪꯕ ꯉꯝꯃꯣꯏ ꯅꯪ ꯆꯠꯀꯅꯤ ꯂꯝꯕꯤꯗꯤ ꯂꯝꯕꯤꯗꯨꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯁꯦꯡꯕ ꯂꯝꯕꯤ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯄꯟꯊꯨꯡ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯕꯤꯅ ꯆꯠꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯃꯛꯇ ꯊꯥꯡꯒ ꯆꯠꯂꯨ ꯏꯟꯁꯥꯜꯂꯥ ꯗꯨꯅꯤꯌꯥ ꯑꯃꯗꯤ ꯑꯥꯈꯤꯔꯠ ꯑꯅꯤꯃꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯉꯁꯤꯗꯤ ꯌꯦꯡꯕꯤꯌꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯉꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯇꯧꯅꯤꯡꯕ ꯏꯆꯥ ꯂꯨꯍꯣꯡꯉꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯨꯄꯤ ꯊꯤꯔꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯁꯦꯔꯅꯤ ꯇꯧꯔꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯖꯣꯕꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯂꯥ ꯃꯁꯥꯏꯜꯒꯤ ꯍꯛ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯆꯠꯇ꯭ꯔꯕꯅꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯂꯣꯏꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯠꯅꯔꯤꯕꯅꯤ ꯑꯜꯂꯥꯍꯀꯤ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪ ꯗꯨꯅꯤꯌꯥ ꯃꯇꯦꯛ ꯑꯁꯤ ꯅꯪ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯀꯣꯏ ꯏꯟꯅꯔꯒ ꯂꯩꯈꯤꯕ ꯌꯥꯏ ꯂꯦꯀꯤꯟ ꯅꯪ ꯁꯤꯕꯗꯒꯤꯗꯤ ꯀꯅꯥꯝ ꯏꯟꯀꯥꯔ ꯇꯧꯔꯣꯏ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯜꯂꯥꯍꯅ ꯏꯖꯠ ꯄꯤꯕꯁꯨ ꯑꯜꯂꯥꯍꯒꯤ ꯃꯈꯨꯠꯇꯅꯤ ꯖꯤꯜꯂꯠ ꯄꯤꯕꯁꯨ ꯑꯜꯂꯥꯍꯒꯤ ꯃꯈꯨꯠꯇꯅꯤ ꯏꯖꯠ ꯄꯤꯕꯁꯨ ꯄꯤꯗꯕꯁꯨ ꯑꯜꯂꯥꯍꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯁꯔꯇꯗꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯅꯕꯤꯒꯤ ꯎꯝꯃꯠꯇꯤ ꯑꯁꯦꯡꯕ ꯑꯣꯏꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯜꯂꯥꯍꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯒꯅꯤ ꯑꯩ ꯑꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯔꯝꯃꯤꯅꯣ ꯑꯩ ꯈꯪꯕ꯭ꯔꯥ हज़रत फ़ातिमा रज़ी अल्लाह ताला अन्हा की मनाकता अल्लाह के नबी चंगियम चंगक मतमदा हज़रत फ़ातिमा रज़ी अल्लाह ताला अन्हा अल्लाह के नबी की मैथोंग अमसुमा की विद्रेश तो उर मतमदा फ़ातिमा न ममित की मपीता है कभी अल्लाह के नबी की ममाई मुबारक अदु चमथो कभी मसम अदु अम इसिंग हैदर चमथो कभी मखोंग चमथो कभी मखुद चमथो तौरे मोहम्मद मुस्तफ़ा सल्लल्लाहु अलैहि वसल्लम लकलमी मतम मदर अल्लाह के नबी की मैथोंग अमसुमा की मोंग मतम कुर्ता अदु उरग फ़ातिमा न ममित की मपीता कपलमी अल्लाह के नबी ने हंगलमी करेना ये फ़ातिमा नहा करीगनो नपागी तंपाक तरेरग नंग कपले बचाइन हरमी इपा इन ngasi कपलिबा से ngasi अदुगुमलबा अइगी इपा से अल्लाह न सेमबदि जमीन आसमान चांद सूरज सितारे पुनमक्तगी हेन फन सेमबनिको अदुबो ngasi मदीना की मक्का की गली गली सिंग दिन की दावत तौबद कभी कना अमन सागुम लंगलकनी कना अमन तिंखंग था तरग लंबी अवा पीगनी कना अमन गली पिरकनी कना गमी जूता आदमी ने मचिन थीबनी हाइन हरकनी लेकिन नबी अखो अल्लाह के नबी न इपा खोगी युमददी ngasi थोंगा चनियाई सु लेते अदु इपा की सेगाई फीसे तुकीदमक खल्ल कपिबनी हाइन मतम अल्लाह के नबी नाई की फ़ातिमा नंग कब कनो आई समझारगा हाइबनी अल्लाह ने गोने पेक्लिब दीनी इस्लाम छे दुनिया की कोने कोने जगह जगह कई कई खुदिंगमक लोइनमक अल्लाह ने योहनगनी हाइन हाइबिरमबनी अदुगा ngasi दुनिया दे कोई वावत आरगसु अल्लाह रब्बुल इज्जत की मनाकत नुआइरगनी ngasi अखोगी रक्ता हायो अदु यामना नबी ने वाखिबा अदुमना नबी ने चरा सिटकिबा अदुमना अखोइना कोई अल्लाह ने ngasi सिलनब्रा नबीना अदु खुरमागी मकूद मोन खांगा लेनखिबा अदुगुमना अखोइदा ngasi वाहनब्रा अल्लाह के नबी ने नोंग मचारगा निनी कबीद हदीस पाकता लेते अखोइना ngasi थीना मतमदा बोतेंगदे अल्लाह के नबी सल्लल्लाहु अलैहि वसल्लम ना अमक्तंगदा इंसान मखलनी चाखिबसे अमकपो पुंसीदि यावखिदेना हाय अल्लाहु अकबर अखोइदि नोंगमदा मखन कया कयानो थोंगा अल्लाह ने पिचरिसे अरे भाई साहब अखोइ दुनियादगी जन्म मतम हिंगफम लैरो अखोइ सिंगमक्के हिंगफम लैरोयबा
اللہ تبارک تعالیٰ نا اکھوئی پنمک نبی صلی اللہ علیہ وسلم کی تنگ لگا چتپا غمبے اللہ نا پانگل توفیق پینبی بوئیسنو نبی کی متک مگندی اینا ننگنا تھاگتنا سلوئی بنائرو تھاگت ابمی خودما ادمک لوئی کیغنی لیکن تھاگت پاگی لوئی بنائرو مرم دی نبی کی مگندی سمجھے اللہ کھکتنا کھنگنی کوئی نا کھنگم کوئی تنگین جبنی با اللہ تبارک تعالیٰ نا اکھوئی نا کوئی پنم اللہ کے نبی صلی اللہ علیہ وسلم بخوائی دگی نکشیب امت اسیم بہائی بدو وہن بوئیسنو انشاءاللہ.